ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯅꯆꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯛꯄ ꯋꯥꯔꯤꯗ ꯃꯄꯣꯛꯇꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯔꯥꯡꯒꯤ ꯇꯥꯡꯀꯛ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯃꯇꯝꯗꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯃꯤꯠ ꯆꯥꯟꯅꯩ꯫ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯏꯔꯤꯕꯁꯤ ꯃꯃꯥ ꯑꯍꯨꯝ ꯑꯗꯨꯕꯨꯅꯤ꯫ ꯑꯃꯅ ꯇꯥꯃꯅꯤꯒꯤ ꯃꯃꯥ ꯑꯣꯏꯒꯗꯣꯔꯤ, ꯑꯃꯅ ꯇꯥꯡꯇꯦꯟꯒꯤꯅꯤ, ꯑꯗꯨꯒ ꯑꯃꯅ ꯀꯤꯆꯨꯕꯤꯒꯤꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯤꯠꯆꯥꯟꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯕꯨꯛꯁꯤꯡ ꯑꯁꯤ ꯍꯦꯛꯇꯃꯛ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯃꯕꯨꯛꯇ ꯌꯥꯎꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯄꯪꯀꯥꯎꯗ ꯀꯥꯎꯕꯗꯧꯅ ꯇꯧꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯍꯦꯛ ꯎꯅꯕꯗ ꯆꯤꯡꯈꯥꯏꯅꯕꯒꯤ ꯃꯑꯣꯡ ꯑꯃꯒꯤ ꯃꯇꯧꯅꯤ ꯇꯧꯔꯤꯕ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯄꯥꯁꯤꯡ ꯑꯗꯨꯅꯗꯤ ꯈꯪꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯇꯁꯦꯡꯅ ꯉꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗꯁꯨ ꯑꯃꯅ ꯑꯃ ꯉꯥꯡꯒꯅꯤ, ꯑꯃꯅ ꯑꯃ ꯉꯥꯡꯒꯅꯤ, ꯑꯃꯅ ꯑꯃ ꯉꯥꯡꯒꯅꯤ, ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯈꯤꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯕꯨ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯋꯥꯈꯤ꯫ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯇꯣꯞꯄ ꯁ꯭ꯇꯥꯐꯁꯤꯡ ꯀꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯕꯦꯗ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯐꯖꯅ ꯂꯥꯌꯦꯡꯅꯕ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯅꯥꯕ ꯅꯠꯇꯦ, ꯃꯕꯨꯛꯇ ꯌꯥꯎꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯗ ꯏꯔꯥꯡ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯦꯗꯁꯤꯡꯗ ꯊꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗ ꯍꯦꯟꯅ ꯋꯥꯔꯝꯕ, ꯃꯕꯨꯛꯇ ꯀꯥꯎꯔꯝꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯕꯗꯣ ꯄꯨꯟꯅ ꯐꯅꯈꯤꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡ ꯆꯪꯂꯛꯏ, ꯑꯗꯨꯒ ꯌꯦꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯔꯦ ꯍꯥꯏꯗꯨꯅ ꯑꯃꯁꯨ ꯍꯥꯏꯅꯔꯛꯏ꯫ ꯗꯣꯛꯇꯔꯁꯨ ꯉꯛꯏ, ꯃꯥꯒꯤ ꯅꯨꯄꯥꯁꯤꯡꯁꯨ ꯉꯛꯏ꯫ ꯀꯔꯤꯅꯣ ꯑꯣꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯑꯁꯨꯝꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯅꯈ꯭ꯔꯦ꯫ ꯇꯥꯃꯅꯤ ꯄꯣꯛꯀꯗꯕ ꯃꯃꯥ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯂꯥꯛꯈ꯭ꯔꯦ꯫ ꯃꯇꯝ ꯀꯌꯥ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯇꯥꯃꯅꯤ ꯄꯣꯛꯀꯗꯕ ꯃꯃꯥ ꯑꯃꯗꯤ ꯇꯥꯡꯇꯦꯟ ꯑꯃꯗꯤ ꯀꯦꯆꯨꯕꯤ ꯄꯣꯛꯀꯗꯕ ꯃꯃꯥꯁꯤꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯃꯇꯝ ꯈꯨꯗꯤꯡꯒꯤꯗꯤ ꯃꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯄꯣꯛ ꯑꯃꯗ ꯉꯥꯡꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯝ ꯉꯥꯡꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯄꯨꯡ 12 ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯆꯣꯏꯔꯣꯜ ꯂꯣꯟꯕꯁꯤ ꯇꯠꯇꯅ ꯇꯧꯏ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯇꯥꯃꯅꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯈꯤ꯫ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯄ ꯃꯇꯨꯡ ꯊꯥ 3-4 ꯐꯥꯔꯛꯄ ꯃꯇꯝꯗꯒꯤ ꯍꯧꯔꯦ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯝꯂꯨꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯅꯕꯗ ꯑꯉꯥꯡ ꯑꯁꯤ ꯀꯩꯅꯣꯝꯃ ꯇꯧꯏ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯍꯥꯏꯅꯔꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯗꯤ ꯄꯣꯛꯂꯛꯄ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯗꯨꯝ ꯈꯪꯂꯕꯅꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯗꯣꯛꯇꯦ, ꯀꯅꯥꯗꯁꯨ ꯇꯝꯊꯣꯛꯈꯤꯕ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯉꯥꯡꯁꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯄꯝꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯃꯇꯨꯡꯗ ꯄꯝꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ꯫ ꯀꯔꯤ ꯑꯉꯥꯡꯅꯣ ꯁꯤꯕꯣ? ꯊꯥ 3-4ꯗ ꯐꯥꯔꯤ, ꯑꯣꯟꯊꯣꯛꯅ ꯈꯠꯈ꯭ꯔꯦꯗ, ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯅꯕ ꯀꯌꯥ ꯑꯃꯗꯤ ꯌꯥꯎꯏ꯫ ꯋꯥꯔꯤ ꯑꯁꯤ ꯀꯣꯏꯊꯣꯛꯅꯗꯤ ꯍꯥꯏꯔꯔꯣꯏꯒꯦ, ꯑꯗꯨꯕꯨ ꯃꯥꯕꯨ ꯄꯝꯂꯨꯕꯁꯤꯡ ꯍꯩꯅꯗꯕ ꯏꯀꯥꯏꯕꯗꯤ ꯇꯠꯇꯅ ꯐꯥꯎꯔꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯊꯥ 5 ꯐꯥꯔꯛꯄ ꯃꯇꯝꯗꯅꯤ ꯃꯥꯒꯤ ꯆꯋꯝꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤꯗꯃꯛꯇ ꯀꯨꯊꯤ ꯑꯃꯇꯪ ꯌꯦꯡꯕꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯥꯏꯕ ꯑꯃꯗ ꯀꯨꯊꯤ ꯌꯦꯡꯕ ꯂꯥꯛꯈꯤ꯫ ꯀꯨꯊꯤ ꯌꯦꯡꯕ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯀꯨꯊꯤ ꯑꯗꯨ ꯄꯥꯏꯔꯦ, ꯑꯗꯨꯒ ꯍꯦꯛ ꯌꯦꯡꯕꯃꯛꯇꯗ ꯃꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯀꯩꯅꯣꯝ ꯍꯥꯏꯔꯛꯈ꯭ꯔꯦ꯫ ꯅꯪꯒꯤ ꯑꯉꯥꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯍꯦꯂꯥ ꯌꯥꯔꯣꯏꯗꯣꯔꯤ, ꯑꯣꯟꯊꯣꯛꯅ ꯁꯥꯊꯤꯈ꯭ꯔꯦꯗ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯉꯛꯏ꯫ ꯀꯔꯤ ꯃꯄꯣꯛꯅꯣ? ꯃꯥꯒꯤ ꯃꯄꯣꯛ ꯃꯍꯤ ꯀꯩꯗꯧꯒꯦ ꯍꯪꯉꯤ꯫ ꯃꯥꯏꯕꯗꯨꯅ ꯈꯨꯝꯃꯤ, ꯅꯪꯒꯤ ꯑꯉꯥꯡꯁꯦ ꯃꯃꯤꯡ ꯆꯠꯄ ꯑꯃꯗꯤ ꯑꯣꯏꯒꯗꯧꯔꯤ, ꯑꯗꯨꯕꯨ ꯃꯌꯥꯝꯒ ꯈꯔ ꯃꯥꯟꯅꯗꯕ ꯑꯃꯗꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤꯅꯤ꯫ ꯑꯉꯥꯡꯗꯨꯕꯨ ꯑꯁꯤꯔꯅꯤ? ꯃꯃꯥꯗꯨꯅ ꯄꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯉꯤ꯫ ꯃꯥꯏꯕꯗꯨꯅ, ꯍꯣꯏ ꯏꯕꯨꯡꯉꯣ ꯃꯆꯥ, ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯂꯛꯅꯩ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯑꯉꯥꯡꯗꯨꯗ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛꯇꯪ ꯂꯛꯅꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨꯅꯁꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯥꯊꯤꯕ ꯑꯦꯛꯇꯤꯡ ꯀꯌꯥ ꯑꯃ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯥꯏꯕꯗꯣ ꯄꯨꯡꯉꯛ ꯉꯛꯏ꯫ ꯃꯥꯁꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤꯅꯗꯤ ꯎꯍꯧꯗ꯭ꯔꯦ꯫ ꯃꯃꯥꯗꯨꯅ ꯉꯛꯅ, ꯑꯣꯖꯥ ꯃꯥꯏꯕ, ꯀꯩꯗꯧꯔꯒꯦ? ꯃꯥꯏꯕꯗꯨ ꯃꯥꯒꯤ ꯃꯃꯤꯠꯇꯨ ꯅꯣꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯑꯩꯅ ꯎꯔꯤꯗꯨꯕꯣ? ꯀꯩꯅꯣꯅꯦ? ꯀꯩꯁꯨ ꯅꯠꯇꯦꯗ, ꯑꯁꯨꯝꯅ ꯋꯥ ꯊꯩꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯏꯕꯗꯨ ꯇꯁꯦꯡꯅ ꯉꯛꯏ꯫ ꯊꯥ 5 ꯆꯪꯂꯤꯕ ꯆꯥꯛ ꯎꯝꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯦ ꯇꯁꯦꯡꯅꯁꯨ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯅꯤ? ꯃꯥꯒꯤꯗꯤ ꯌꯦꯡꯐꯝ ꯊꯣꯛꯄ ꯈꯔ ꯌꯦꯡꯉꯤ, ꯑꯗꯨꯒ ꯏꯐꯝ ꯊꯣꯛꯄ ꯈꯔ ꯏꯔꯒ ꯅꯨꯃꯤꯠ ꯑꯐꯕꯁꯤꯡ ꯍꯥꯏꯕꯤꯔꯛꯏ꯫ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯤꯉꯩꯗ ꯑꯇꯣꯞꯄꯁꯤꯡꯁꯨ ꯃꯥꯒꯤ ꯃꯊꯪ ꯌꯦꯡꯕ ꯂꯥꯛꯏ꯫ ꯃꯗꯨꯒꯤ ꯌꯦꯡꯕ ꯂꯥꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯁꯨꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯄꯟꯗꯨꯅ ꯇꯨꯈꯤꯔꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯇꯨꯈꯤꯕꯗꯒꯤ
ꯃꯅꯤꯒꯤ ꯃꯄꯥꯕꯨꯡ ꯑꯗꯣ ꯐꯨꯍꯧꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯃꯆꯦꯟ ꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯏꯕꯗꯨꯁꯨ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨ ꯃꯃꯥꯗꯨꯅ ꯇꯝꯄꯥꯛꯇ ꯄꯝꯂꯤ ꯑꯗꯨꯒ ꯃꯥꯁꯨ ꯃꯃꯥꯏ ꯑꯗꯨ ꯂꯦꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯈꯣꯏꯅ ꯇꯨꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯤꯡꯈꯠꯄꯤꯔꯦ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯇꯝꯅ ꯄꯨꯈꯠꯂꯛꯏ ꯇꯥꯃꯅꯤꯗꯤ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯐꯝꯍꯧꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯇꯝꯄꯥꯛꯇ ꯄꯜꯂꯝꯕ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯉꯥꯡꯗꯨ ꯂꯩꯔꯝꯗꯕꯗꯒꯤ ꯌꯥꯝꯅ ꯉꯛꯅ ꯑꯉꯥꯡꯗꯤ 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 ꯑꯁꯨꯝꯅ ꯀꯣꯏꯔꯦ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯏꯕꯗꯨꯁꯨ ꯍꯥ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯁꯨ ꯋꯥꯁꯤ ꯉꯥꯜꯂꯒ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯃꯥꯏꯕꯗꯨꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯑꯗꯨꯝ ꯆꯤꯡꯅꯔꯕꯅꯤ ꯃꯉꯣꯟꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯇꯦ ꯀꯣꯌꯦꯡ ꯌꯦꯡꯕꯗꯒꯤ ꯀꯗꯣꯝ ꯆꯠꯈꯤꯕꯅꯣ ꯀꯣꯏꯊꯤ ꯊꯤꯔꯦ ꯆꯠꯄ ꯉꯝꯗ꯭ꯔꯤꯕ ꯑꯉꯥꯡꯅꯤ ꯁꯟ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯁꯥꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯎꯞꯄ ꯈꯔ ꯍꯩꯔꯛꯄꯇ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇꯝꯄꯥꯛꯇ ꯐꯝꯂꯝꯕ ꯑꯉꯥꯡ ꯑꯃꯅ ꯃꯥꯡꯈꯤꯕꯗ ꯇꯁꯦꯡ ꯇꯁꯦꯡꯅ ꯉꯛꯈꯤꯕꯅꯤ ꯃꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯅꯩ ꯌꯦꯅꯈꯥ ꯂꯨꯈꯥ ꯀꯣꯏꯆꯠ ꯆꯠꯂꯒ ꯌꯦꯡꯉꯤ ꯃꯥꯏꯕꯗꯨꯁꯨ ꯌꯦꯡꯕ ꯌꯥꯎꯏ ꯊꯤꯕ ꯌꯦꯡꯕ ꯌꯥꯎꯅ ꯃꯥꯏꯕꯗꯣ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯉꯤ ꯏꯃꯨꯡ ꯂꯣꯝꯗ ꯃꯥꯅ ꯆꯪꯕ ꯃꯇꯝꯗ ꯃꯥꯏꯕꯗꯨꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯊꯝꯂꯤ ꯌꯥꯝꯅ ꯀꯟꯅ ꯋꯥꯡꯅ ꯊꯥꯡꯒꯠꯄ ꯅꯠꯇꯦ ꯃꯥꯅ ꯊꯥꯛ ꯃꯌꯥꯝ ꯁꯦꯝꯗꯨꯅ ꯃꯥꯒꯤ ꯂꯤꯔꯕ ꯃꯩꯒꯤ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯕꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯊꯝꯂꯤꯕꯗꯣ ꯃꯗꯨꯒꯤ ꯃꯌꯥꯗꯅꯤ ꯑꯉꯥꯡ ꯑꯁꯤꯅ ꯌꯦꯡꯂꯝꯂꯤꯕ ꯂꯥꯏꯔꯤꯛ ꯎꯕ ꯌꯥꯗꯕ ꯑꯉꯥꯡꯅꯤ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯒꯤ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯄꯤꯛꯇꯨ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯑꯁꯤꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤꯕꯗꯣ ꯃꯥꯏꯕꯗꯨꯅ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯎꯔꯨꯕꯅꯤ ꯃꯥꯏꯕꯗꯣ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯍꯥꯛꯅ ꯎꯔꯤꯕꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯑꯁꯤꯒꯨꯝꯕ ꯊꯦꯡꯅꯈꯤꯕ ꯂꯩꯇꯦ ꯎꯈꯤꯕꯁꯨ ꯂꯩꯇꯦ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯉꯝꯗꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯑꯃꯃꯝꯗꯪ ꯑꯣꯏꯅ ꯇꯞꯅ ꯄꯥꯏꯔꯤ ꯂꯦꯡꯍꯟ ꯌꯦꯡꯂꯤ ꯃꯁꯤꯗꯒꯤ ꯃꯥꯏꯕꯗꯣ ꯀꯨꯏꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯄ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯀꯤꯕꯗꯨꯅ ꯃꯥꯅ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯑꯣꯏ ꯅꯣꯏ ꯑꯉꯥꯡꯗꯨꯗꯤ ꯏꯃꯨꯡꯗ ꯂꯩꯅꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯛꯄꯅꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯇꯥꯈ꯭ꯔ ꯃꯥꯜꯂꯦ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯝꯗꯕꯗꯒꯤ ꯃꯥꯏꯕꯗꯨ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯆꯦꯟꯁꯤꯜꯂꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯇꯨꯔꯝꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯄꯗ ꯀꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯝꯗꯕꯗꯒꯤ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤ ꯃꯥꯏꯕꯗꯨꯁꯨ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯄꯥꯈꯠꯄꯅ ꯃꯁꯥ ꯄꯨꯝꯕ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯩꯅ ꯎꯔꯤꯕꯗꯨ ꯃꯪꯂꯥ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯀꯤꯖꯕꯗꯨꯅꯤ ꯃꯈꯣꯏ ꯄꯨꯟꯅ ꯀꯥꯡꯈ ꯂꯨꯈꯥ ꯑꯇꯩꯗ ꯑꯉꯥꯡ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯑꯃꯨꯛ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯏꯕꯗꯨꯒꯤ ꯃꯥꯒꯤ ꯈꯨꯊꯤ ꯌꯦꯡꯐꯝ ꯃꯥꯡꯒꯣꯜ ꯑꯗꯨꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯎꯄꯨ ꯃꯆꯥ ꯑꯃ ꯂꯩꯔꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯥꯔꯛ ꯑꯍꯥꯡꯕ ꯃꯇꯦꯛ ꯑꯃꯈꯛ ꯂꯩꯔꯤ ꯑꯗꯨꯒꯤ ꯃꯌꯥꯗ ꯑꯉꯥꯡ ꯑꯗꯨꯅ ꯇꯞꯅ ꯁꯟ ꯁꯥꯕꯣꯏ ꯀꯔꯤꯑꯣꯏ ꯇꯧꯔꯤꯕꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯅ ꯎꯔꯔꯦ ꯍꯩꯃꯥ ꯑꯉꯥꯡꯂ ꯀꯩꯅꯣꯝꯃ ꯂꯩꯅꯦ ꯑꯁꯤ ꯀꯥꯆꯤ ꯂꯩꯗ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯑꯦ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯉ ꯃꯇꯝꯗ ꯃꯪꯒꯣꯜ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯃꯇꯦꯛ ꯑꯃꯗ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯦ ꯃꯃꯥ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯩꯃꯥ ꯅꯪꯗꯤ ꯀꯗꯣꯝꯗꯒꯤ ꯆꯪꯈ꯭ꯔꯤꯕ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯐꯝꯂꯝꯂꯒ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ ꯑꯗꯨꯕꯨ ꯃꯥꯏꯕꯗꯨꯗꯤ ꯀꯤꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯃꯈꯣꯏꯒꯤꯗꯤ ꯌꯦꯡꯕꯁꯨ ꯂꯣꯏꯔꯕꯅꯤ ꯑꯣꯖꯥꯃꯥꯏꯕ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯆꯠꯅꯕ ꯇꯧꯏ ꯃꯥꯏꯕꯗꯨꯁꯨ ꯀꯤꯕꯗꯨꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯟ ꯀꯟꯅ ꯉꯥꯡꯕ ꯉꯝꯗꯅ ꯃꯈꯣꯏꯒꯤ ꯃꯥꯏꯒꯩꯗꯨ ꯌꯦꯡꯉꯤ ꯃꯃꯥ ꯑꯗꯨꯅ ꯃꯅꯪꯒꯟꯗ ꯄꯣꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯑꯗꯨꯝ ꯇꯞꯅ ꯆꯠꯄ ꯃꯇꯝꯗ ꯄꯣꯔꯝꯕ ꯑꯉꯥꯡ ꯑꯗꯣ ꯇꯞꯅ ꯃꯥꯏ ꯎꯠꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯏꯕꯗ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯅꯨꯡꯁꯤꯅꯁꯨ ꯃꯆꯤꯜ ꯑꯗꯨ ꯏꯇꯨꯝ ꯇꯨꯝꯊꯣꯛꯇꯨꯅ ꯆꯨꯞꯄꯤꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯑꯉꯥꯡꯗꯨꯅ ꯇꯧꯔꯝꯃꯤ ꯃꯥꯏꯕꯗꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯃꯨꯛꯀꯁꯨ ꯃꯁꯥ ꯄꯨꯝꯕ ꯈꯪꯕꯅ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯁꯨꯝꯅ ꯆꯥꯛ ꯎꯝꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯉꯥꯡ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯔꯛꯂꯕꯅꯤ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯏ ꯍꯥꯏꯕꯗꯨꯅꯤ ꯉꯁꯤꯗꯤ ꯇꯥꯃꯅꯤꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯆꯥꯎꯝꯕ ꯑꯇꯩ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯛꯄꯗꯨꯅ ꯃꯍꯥꯛ ꯈꯔ ꯆꯥꯎꯔꯛꯂꯦ ꯆꯠꯄ ꯉꯝꯂꯛꯂꯕꯅꯤ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯃꯅꯤ ꯀꯧꯗꯦ ꯑꯇꯣꯞꯄ ꯃꯤꯡ ꯑꯃ ꯅꯨꯡꯁꯤꯅ ꯃꯄꯥꯅ ꯄꯥꯔꯤ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯤꯡ ꯑꯁꯦ ꯇꯥꯃꯅꯤꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯍꯥꯟꯕ ꯃꯄꯣꯛꯇ ꯐꯪꯈꯤꯕ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯦ ꯃꯁꯥꯅ ꯊꯣꯟꯖꯩ ꯃꯥꯅ ꯋꯥ ꯉꯥꯡꯂꯛꯄ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯤꯡ ꯄꯥꯔꯤ ꯀꯧꯗꯦ
ꯃꯅꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏ꯫ ꯁꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯃꯥꯒꯤ ꯑꯍꯥꯟꯕ ꯃꯄꯣꯛꯇ ꯊꯦꯡꯅꯈꯤꯕ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯃꯥꯅ ꯈꯔ ꯎꯕ ꯑꯗꯨꯝ ꯊꯦꯡꯅꯕꯗꯒꯤ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯦ ꯁꯥꯊꯤꯕ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯃꯥꯅ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯃꯥꯕꯨ ꯁꯦꯟꯅꯕꯗ ꯍꯦꯟꯅ ꯋꯥꯔꯕꯅꯤ꯫ ꯇꯥꯃꯅꯤꯒꯤ ꯃꯌꯥꯝꯅ ꯈꯪꯗꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯈꯛ ꯂꯩ꯫ ꯃꯍꯥꯛꯁꯦ ꯂꯝꯖꯤꯡꯁꯤꯟꯕ ꯉꯝꯃꯤ꯫ ꯆꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯡꯕ ꯂꯝ ꯑꯁꯦ ꯃꯥꯅ ꯆꯠꯄꯗꯗꯤ ꯂꯝ ꯑꯁꯤ ꯌꯥꯝꯅ ꯇꯦꯜꯍꯟꯕꯁꯨ ꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯁꯦ ꯄꯥꯏꯕꯒꯤ ꯃꯑꯣꯡꯗꯧꯅ ꯁꯥꯟꯅ ꯆꯣꯡꯕ ꯉꯝꯃꯤ꯫ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯈꯪꯗꯦ, ꯎꯁꯨ ꯎꯍꯟꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥꯗ ꯎꯁꯥ ꯑꯃꯗꯒꯤ ꯎꯁꯥ ꯑꯃꯗ ꯁꯥꯟꯅ ꯆꯣꯡꯕꯁꯨ ꯉꯝꯃꯤ꯫ ꯃꯥꯒꯤ ꯁꯥꯊꯤꯕ ꯃꯑꯣꯡ ꯈꯔ ꯂꯩꯔꯤ꯫ ꯃꯤꯉꯣꯟꯗꯗꯤ ꯀꯔꯤꯃꯠꯇ ꯈꯪꯍꯟꯕ ꯅꯠꯇꯦ꯫ ꯍꯥꯏꯅ ꯃꯅꯤ ꯄꯥꯈꯪ ꯃꯆꯥ ꯐꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯈꯛꯇꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯥꯒꯤ ꯃꯤꯠꯇ ꯂꯥꯏꯔꯤꯛ ꯑꯁꯤ ꯎꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯂꯥꯏꯔꯤꯛ ꯍꯦꯛ ꯎꯕꯒ ꯃꯁꯥꯗ ꯍꯩꯅꯗꯕ ꯀꯣꯛ ꯉꯥꯎꯕꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯐꯥꯎꯏ꯫ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯒ꯭ꯌꯥꯟꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯤ꯫ ꯃꯃꯥ ꯃꯄꯥꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯈ꯭ꯔꯕꯁꯨ ꯇꯥꯃꯅꯤ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯕ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯇꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯃꯆꯥ ꯑꯃꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯗꯣ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯔꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥꯗꯅ ꯃꯇꯣꯝꯇ ꯐꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯡꯊꯛꯀꯤ ꯍꯧꯈ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯗꯧꯅ ꯇꯧꯏ꯫ ꯆꯞ ꯆꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯂꯥꯝꯕꯁꯨ ꯉꯝꯗꯦ, ꯈꯪꯕꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯇꯣꯏꯅ ꯀꯧꯔꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯣꯏꯕꯤꯆꯥ ꯍꯥꯏꯕ ꯃꯤꯡ ꯑꯁꯦ ꯃꯉꯣꯟꯗ ꯇꯥꯕ ꯌꯥꯗꯦ, ꯄꯟꯕ ꯌꯥꯗꯦ꯫ ꯃꯤꯡ ꯑꯁꯦ ꯍꯦꯛ ꯇꯥꯕꯒ ꯃꯁꯥꯁꯤ ꯀꯩꯅꯣ ꯃꯩꯇꯧ ꯇꯧꯏ꯫ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯁꯨ ꯊꯣꯏꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯊꯣꯏꯕꯤꯆꯥ ꯍꯥꯏꯅ ꯀꯧꯕꯁꯨ ꯌꯥꯎꯏ꯫ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯀꯩꯗꯧꯉꯩꯗ ꯃꯥꯅ ꯎꯅꯗꯦ, ꯊꯦꯡꯅꯗꯦ꯫ ꯃꯥꯒꯤ ꯃꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯁꯥꯗ ꯍꯩꯅꯗꯕ ꯇꯠꯇꯅ ꯐꯥꯎꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯂꯥꯝꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯗꯕ꯫ ꯃꯇꯦꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ, ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯃꯍꯥꯛꯁꯦ ꯃꯊꯧꯅꯥ ꯌꯥꯝꯅ ꯐꯩ꯫ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯀꯔꯤꯃꯠꯇ ꯐꯥꯎꯗꯦ꯫ ꯃꯉꯣꯟꯗ ꯂꯥꯏ ꯇꯤꯟ ꯆꯪꯕꯁꯨ ꯀꯔꯤꯃꯠꯇ ꯉꯝꯗꯦ꯫ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯃꯇꯝꯗꯅꯤ꯫ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯂꯝꯁꯨ ꯌꯥꯝꯅ ꯍꯦꯟꯕꯅꯤꯅ ꯌꯨꯝꯗꯒꯤ ꯊꯣꯛꯀꯅꯨ ꯇꯠꯇꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯀꯤꯗꯕꯅꯤꯅ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯁꯨ ꯊꯦꯡꯅ ꯃꯥꯗꯤ ꯊꯣꯛꯈꯤ꯫ ꯃꯤꯅ ꯍꯥꯏꯅꯕꯗ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗ ꯂꯩꯔꯕꯗꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯏ, ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯒꯜꯂꯤ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯃꯥꯗꯤ ꯃꯁꯤꯗ ꯂꯦꯞꯂꯗꯨꯅ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯣꯏꯂꯥꯎꯕ ꯂꯥꯎꯏ꯫ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗ ꯅꯠꯇꯦꯅꯦ, 4 ꯐꯥꯡꯕ 5 ꯐꯥꯡꯕꯗ ꯂꯦꯞꯄꯤꯒꯦ, ꯅꯀꯣꯏ ꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯐꯠꯇꯕ ꯁꯥꯔꯣꯏꯁꯤꯡ ꯂꯥꯛꯏ, ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯆꯪꯕ ꯇꯝꯅꯕꯗꯤ ꯀꯔꯤꯃꯠꯇ ꯉꯝꯗꯦ꯫ ꯃꯥꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯊꯤꯕ ꯋꯥꯔꯤꯁꯤꯗ ꯄꯟꯗꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯁꯥꯔꯣꯏꯁꯤꯡ ꯎꯕ ꯉꯝꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯀꯤꯗꯕꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯁꯦ ꯂꯥꯏꯄꯣꯛꯀꯨꯝꯕꯅꯤ꯫ ꯌꯨꯝꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯑꯍꯣꯡꯕꯁꯤꯡ ꯀꯟꯅ ꯍꯦꯟꯅ ꯈꯪꯗꯦ꯫ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯋꯥꯔꯤꯁꯤꯡ ꯂꯣꯏꯅ ꯈꯪꯕ ꯅꯠꯇꯦ, ꯃꯄꯥꯟ ꯊꯣꯡꯗ ꯎꯔꯤꯕ ꯈꯔ ꯈꯛꯇꯅꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯈꯪꯂꯤꯕ꯫ ꯑꯁꯨꯝꯅ ꯁꯥꯊꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯅꯨꯃꯤꯗꯥꯡ ꯀꯌꯥ ꯃꯍꯥꯛꯇꯤ ꯍꯦꯛꯇꯃꯛ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯂꯥꯏꯒ ꯅꯝꯅꯒꯅꯤ, ꯂꯥꯏꯒ ꯐꯨꯅꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯃꯅꯤꯅꯤ꯫ ꯉꯁꯤꯗꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯁꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯐꯥꯎꯔꯛꯂꯦ꯫ ꯃꯇꯝ ꯀꯨꯏꯅ ꯈꯜꯂꯨꯗꯕ ꯋꯥꯈꯜꯅꯤ, ꯅꯤꯡꯁꯤꯡꯂꯨꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯂꯩꯀꯣꯜꯗ ꯆꯠꯇꯨꯅ ꯍꯩ ꯔꯥ ꯈꯔ ꯆꯠꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯨꯝ ꯀꯩ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯕꯁꯨ ꯅꯠꯇꯦ꯫ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯤ, ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯇꯣꯉꯥꯟꯅ ꯁꯦꯝꯕꯤꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯍꯩ ꯔꯥ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯕ ꯍꯥꯏꯕꯗꯣ ꯃꯇꯝ ꯑꯁꯤꯗ ꯑꯣꯏꯔꯤ꯫ ꯃꯅꯤ ꯂꯩꯀꯥꯏꯒꯤ ꯃꯥꯟꯅꯕꯁꯤꯡ ꯅꯤꯡꯊꯤꯅꯁꯨ ꯄꯨꯟꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯠ ꯑꯁꯦ ꯅꯠꯇꯁꯥ ꯑꯗꯨꯝ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯈꯨꯠꯇ ꯆꯩ ꯃꯆꯥ ꯑꯃ ꯄꯥꯏꯔꯤ, ꯑꯗꯨꯒ ꯂꯧꯕꯨꯛ ꯃꯥꯏꯀꯩꯔꯣꯝꯗ ꯄꯥꯡꯗꯨꯅ ꯑꯗꯨꯝ ꯃꯊꯪ ꯆꯠꯂꯤ꯫ ꯃꯥꯅ ꯆꯠꯂꯤꯕꯁꯦ ꯂꯝꯖꯤꯡꯁꯤꯟꯕ ꯉꯝꯕꯅꯤꯅ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯂꯒ ꯃꯊꯪꯒꯤ ꯈꯨꯜ ꯑꯃ ꯐꯥꯎꯕ ꯌꯧꯒꯗꯣꯔꯦ꯫ ꯃꯊꯪꯒꯤ ꯈꯨꯜ ꯑꯗꯣ ꯍꯦꯛ ꯌꯧꯔꯝꯗꯥꯏꯒꯤ ꯃꯇꯝꯗꯅꯤ꯫ ꯐꯖꯔꯕ ꯍꯩ ꯔꯥ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯕ ꯎꯃꯪ ꯑꯃꯈꯛ ꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗꯒꯤ ꯃꯅꯤ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯉꯤ꯫ ꯅꯣꯡꯃꯇꯁꯨ ꯎꯃꯪꯗ ꯆꯠꯀꯦ, ꯍꯩ ꯔꯥ ꯆꯥꯔꯨꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯇꯕ ꯃꯅꯤꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯝꯕ ꯂꯥꯏꯒꯤ ꯊꯧꯅꯤꯟꯁꯤꯅꯣ, ꯀꯔꯤ ꯊꯧꯔꯥꯡꯅꯣ? ꯃꯁꯤꯗꯒꯤ ꯎꯃꯪ ꯑꯁꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯅ ꯄꯥꯝꯖꯕ ꯍꯩ ꯔꯥꯁꯤꯡ
ꯍꯦꯛ ꯍꯦꯛꯇꯨꯅ ꯃꯅꯤ ꯆꯥꯔꯤ ꯎꯁꯥ ꯑꯃꯗꯒꯤ ꯎꯁꯥ ꯑꯃꯗ ꯐꯟ 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 ꯆꯣꯡꯉꯤ ꯌꯣꯡꯒ ꯆꯞ ꯃꯥꯟꯅꯩ ꯌꯣꯡꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯁꯥꯊꯤ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤꯒꯤ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯃꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯏ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯑꯁꯨꯝꯅ ꯄꯪꯆꯣꯡꯗ ꯆꯣꯡꯕ ꯉꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯦꯟꯅꯁꯨ ꯉꯛꯏ ꯂꯩꯔꯝꯕ ꯎꯆꯦꯛ ꯀꯌꯥꯒꯤ ꯃꯀꯣꯟ ꯃꯥꯅ ꯄꯪꯆꯣꯡꯗ ꯆꯣꯡꯕ ꯃꯇꯝꯗ ꯀꯥꯏꯕꯁꯨ ꯌꯥꯎꯔꯦ ꯅꯦꯠꯂꯝꯕꯁꯨ ꯌꯥꯎꯔꯦ ꯎꯆꯦꯛꯁꯤꯡ ꯀꯣꯏꯄꯥꯏꯗ ꯄꯥꯏꯕꯁꯨ ꯌꯥꯎꯔꯦ ꯃꯁꯤꯗꯒꯤ ꯎꯆꯦꯛ ꯑꯃꯈꯛꯇꯤ ꯇꯥꯃꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯔ ꯃꯥꯜꯂꯦ ꯇꯥꯃꯅꯤꯅ ꯆꯥꯔꯝꯕ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯩ ꯑꯃꯈꯛ ꯎꯆꯦꯛ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗꯨꯅ ꯆꯤꯛꯇꯨꯅ ꯃꯨꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯊꯥꯗꯈꯤꯔꯝꯃꯤ ꯎꯆꯦꯛ ꯑꯗꯣ ꯁꯥꯅ ꯄꯥꯏꯈꯤꯕ ꯅꯠꯇꯦ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯎꯁꯥ ꯑꯃꯗ ꯇꯣꯡꯂꯤ ꯑꯗꯨꯒ ꯃꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯅꯤꯁꯨ ꯎ ꯃꯊꯛꯀ ꯇꯣꯡꯅ ꯇꯣꯡꯅ ꯀꯔꯤ ꯎꯆꯦꯛꯅꯣ ꯁꯤꯕꯣ ꯍꯩ ꯃꯌꯥꯝ ꯄꯥꯜꯂꯤꯁꯤ ꯆꯥꯒꯗꯤ ꯂꯩꯇꯦ ꯑꯩꯉꯣꯟꯗꯒꯤ ꯃꯨꯜꯂꯤꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯍꯩ ꯑꯃ ꯍꯦꯛꯏ ꯍꯦꯛꯂꯒ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯅꯝꯁꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯃꯨꯛꯀꯁꯨ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯎꯆꯦꯛ ꯑꯁꯤꯅ ꯃꯨꯜꯂꯤ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯅꯤ ꯌꯥꯝꯅ ꯁꯥꯎꯔꯛꯏ ꯍꯦꯔꯥ ꯑꯩꯕꯨ ꯁꯤꯠꯇꯕ ꯎꯆꯦꯛ ꯃꯆꯥ ꯖꯤꯕ ꯃꯆꯥ ꯅꯪꯅ ꯑꯩꯕꯨ ꯁꯤꯠꯇꯕ ꯀꯔꯤ ꯎꯆꯦꯛꯅꯣ ꯁꯤꯕꯣ ꯆꯣꯉꯥ ꯅꯠꯇ꯭ꯔꯥꯅꯦ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯁꯤꯡꯅꯕ ꯈꯪꯉꯅꯤ ꯅꯪ ꯍꯥꯏꯗꯨꯅ ꯎꯁꯥ ꯑꯃꯗꯒꯤ ꯎꯁꯥ ꯑꯃꯗ ꯐꯟ 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 ꯆꯣꯡꯗꯨꯅ ꯎꯆꯦꯛ ꯑꯁꯤ ꯐꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤ ꯆꯣꯡꯕ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯎꯆꯦꯛ ꯑꯁꯤ ꯀꯣꯏꯄꯥꯏ ꯄꯥꯏꯔꯕꯁꯨ ꯃꯅꯤꯁꯨ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯃꯥꯅ ꯎꯁꯥ ꯑꯃꯗꯒꯤ ꯎꯁꯥ ꯑꯃꯗ ꯄꯪꯆꯣꯡꯗ ꯆꯣꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯎꯆꯦꯛ ꯑꯁꯤ ꯄꯥꯏꯐꯝ ꯈꯪꯂꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯎꯃꯪ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯎꯆꯦꯛ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯔꯕꯁꯨ ꯃꯅꯤꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯑꯃꯨꯛ ꯅꯦꯠ ꯑꯃꯨꯛ ꯆꯣꯡꯈꯠ ꯑꯃꯨꯛ ꯅꯦꯠ ꯑꯃꯨꯛ ꯆꯣꯡꯈꯠ ꯇꯧꯔꯒ ꯎꯆꯦꯛ ꯑꯁꯤꯕꯨ ꯐꯥꯅꯕ ꯆꯣꯡꯗꯨꯅ ꯇꯥꯜꯂꯤꯕꯁꯦ ꯂꯝꯍꯥꯡꯗꯅꯤ ꯎꯆꯦꯛ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯥꯎꯔꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯎꯆꯦꯛ ꯅꯠꯇꯦ ꯆꯣꯉꯥꯕꯨꯗꯤ ꯆꯣꯉꯥꯅꯤ ꯃꯥꯁꯨ ꯃꯅꯤꯅ ꯑꯁꯨꯝꯅ ꯁꯥꯎꯔꯗꯨꯅ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯀꯗꯥꯏꯗ ꯅꯪ ꯄꯥꯏꯒꯅꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯅꯪ ꯂꯣꯏꯁꯤꯟꯕ ꯇꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯆꯣꯉꯥ ꯑꯁꯤꯕꯨ ꯐꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯅ ꯆꯣꯡꯗꯨꯅ ꯎꯆꯦꯛ ꯑꯁꯤꯕꯨ ꯇꯥꯜꯂꯤ ꯎꯆꯦꯛ ꯑꯁꯤ ꯄꯥꯏꯕꯗ ꯋꯥꯔꯦ ꯂꯝꯍꯥꯡ ꯑꯁꯤꯗ ꯑꯃꯗꯒꯤ ꯑꯃꯗꯃꯛ ꯄꯥꯏꯕ ꯃꯇꯝꯗ ꯎꯆꯦꯛ ꯑꯁꯤ ꯃꯆꯥ ꯄꯨꯝꯕ ꯆꯣꯛꯊꯔꯛꯂꯦ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯟꯒ ꯍꯦꯛ ꯊꯪꯅꯕꯃꯛꯇꯗ ꯑꯂꯨ ꯄꯥꯝꯕꯤ ꯃꯌꯥꯝ ꯊꯥꯗꯨꯅ ꯏꯁꯪ ꯁꯪꯂꯤꯕ ꯂꯧꯕꯨꯛ ꯑꯃꯈꯛ ꯃꯥꯅ ꯎꯔꯛꯏ ꯎꯆꯦꯛ ꯑꯁꯤ ꯃꯁꯤ ꯎꯕꯗꯒꯤ ꯑꯂꯨ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯣꯠꯂꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯊꯈꯤꯔꯝꯃꯤ ꯃꯅꯤꯁꯨ ꯆꯣꯡꯗꯨꯅ ꯀꯗꯥꯏꯗ ꯂꯣꯠꯄꯅꯣ ꯅꯪ ꯂꯣꯠꯂꯣ ꯌꯦꯡꯒꯦ ꯑꯩꯅ ꯅꯪꯕꯨ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯆꯣꯡꯗꯨꯅ ꯇꯥꯜꯂꯛꯏ ꯄꯣꯠꯆꯩ ꯊꯥꯔꯤꯕ ꯏꯪꯈꯣꯜ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯁꯪꯒꯝꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯎꯆꯦꯛꯇꯨꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯀꯟꯖꯅꯕ ꯍꯥꯏꯗꯨꯅ ꯑꯂꯨ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯥꯏꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯂꯣꯠꯈ꯭ꯔꯦ ꯃꯅꯤꯁꯨ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯥꯄꯟ ꯀꯥꯔꯤꯕꯅꯤ ꯃꯉꯣꯟꯗ ꯉꯝꯗꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯅꯪꯅ ꯃꯔꯛꯇ ꯂꯣꯠꯄ ꯇꯥꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯆꯣꯡꯗꯨꯅ ꯂꯥꯛꯄꯗꯨꯅ ꯃꯥꯁꯨ ꯑꯂꯨ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛ ꯌꯧꯔꯦ ꯎꯆꯦꯛ ꯑꯗꯣ ꯃꯔꯛꯇꯨꯗ ꯄꯥꯏꯊꯈ꯭ꯔꯦ ꯂꯣꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯦ ꯃꯊꯛꯂꯣꯝꯗ ꯄꯥꯏꯈꯠꯂꯛꯄꯁꯨ ꯎꯕ ꯅꯠꯇꯕꯅꯤꯅ ꯃꯥꯅ ꯄꯥꯏꯊꯈꯤꯕ ꯃꯄꯥ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯅ ꯑꯂꯨ ꯄꯥꯝꯕꯤꯁꯤꯡ ꯑꯗꯣ ꯃꯥꯅ ꯕꯣꯔ ꯐꯣꯏꯕ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯑꯁꯥꯎꯕꯗꯨꯅ ꯄꯪꯂꯪꯗ ꯂꯪꯊꯣꯔꯛꯏ ꯃꯤꯒꯤ ꯄꯣꯠꯆꯩ ꯊꯥꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯄꯣꯠꯆꯩ ꯃꯥꯡꯕ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯁꯥꯎꯕꯗꯨꯅ ꯑꯂꯨ ꯐꯩꯗꯣꯝ ꯑꯃꯒꯤ ꯆꯥꯡ ꯃꯍꯥꯛꯅ ꯍꯦꯛꯇ ꯕꯣꯔ ꯐꯣꯏꯕꯅꯤ ꯎꯆꯦꯛꯇꯨꯁꯨ ꯀꯤꯈꯤꯕꯅ ꯃꯥꯁꯨ ꯑꯁꯣꯝꯂꯣꯝꯗ ꯁꯥꯅ ꯄꯥꯏꯊꯣꯛꯇ꯭ꯔꯦ ꯃꯁꯥ ꯄꯨꯝꯕ ꯋꯥꯈꯤꯕꯗꯨꯅ ꯑꯂꯨ ꯖꯨꯔꯤ ꯑꯃꯗ ꯂꯣꯠꯂꯝꯕꯅꯤ ꯀꯣꯟꯅꯊꯪꯗ ꯃꯅꯤꯅ ꯃꯥꯕꯨ ꯐꯥꯔꯦ ꯃꯅꯤꯅ ꯎꯆꯦꯛ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯄꯥꯏ ꯑꯗꯨꯒ ꯖꯤꯕ ꯃꯆꯥ ꯅꯪꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯑꯩꯕꯨ ꯁꯤꯡꯅꯕ ꯅꯪꯅ ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯤ ꯏꯆꯝ ꯆꯝꯕꯅꯤ ꯈꯟꯒꯅꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯇꯥꯏꯕꯪ ꯃꯤꯅꯤ ꯑꯩꯁꯦ ꯑꯗꯨꯕꯨ ꯅꯪ ꯊꯋꯥꯏ ꯃꯆꯥꯅꯤ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯕ ꯂꯃꯟ ꯈꯨꯝꯒꯅꯤ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯋꯥꯍꯟꯈꯤꯕ ꯑꯩꯉꯣꯟꯗ ꯁꯤꯡꯅꯈꯤꯕꯗꯨꯒꯤ ꯃꯍꯩꯗꯤ ꯑꯩꯅ ꯅꯪꯕꯨ ꯂꯦꯝꯃ ꯊꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯑꯂꯨ ꯃꯔꯛꯇꯨꯗ ꯃꯥꯅ ꯃꯈꯥꯗ ꯀꯟꯅ ꯁꯥꯐꯨ ꯀꯟꯅ ꯂꯪꯊꯔꯝꯃꯤ ꯎꯆꯦꯛ ꯑꯗꯨ ꯆꯩꯅꯥ ꯈꯨꯜꯂꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯇꯥꯔꯒ ꯂꯩꯈꯤ ꯑꯗꯨꯒ ꯃꯅꯤ ꯑꯁꯥꯎꯕꯗꯨꯅ ꯇꯞꯅ ꯊꯣꯛꯏ ꯃꯥꯅ ꯑꯁꯨꯝꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯌꯥꯏꯃꯛꯇꯗ ꯁꯥꯔꯤꯕ ꯁꯪ ꯑꯗꯣ ꯈꯔꯁꯨ ꯆꯥꯎꯏ ꯃꯤꯁꯨ ꯂꯩꯅꯕ ꯃꯥꯜꯂꯤ ꯃꯁꯤꯗ ꯁꯟꯁꯨ ꯊꯝꯂꯤ ꯁꯟꯁꯤꯡ ꯑꯗꯣ ꯀꯟꯅ ꯈꯣꯡꯒꯠꯂꯛꯏ ꯁꯟꯕꯨꯗꯤ ꯑꯅꯤꯈꯛꯇ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯟꯅ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯟꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯑꯗꯨꯒ ꯏꯔꯣꯏꯁꯨ ꯂꯩꯕꯒꯨꯝꯅ ꯇꯧꯔꯤ ꯄꯨꯈꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯅꯤ ꯀꯌꯥ ꯀꯟꯅ ꯊꯧꯋꯥ ꯁꯥꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯅ
ꯇꯨꯃꯤꯟꯅ ꯈꯣꯡꯊꯥꯡ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯤ ꯂꯝꯁꯨ ꯆꯤꯡꯈꯤꯜꯂꯒ ꯆꯠꯇꯦ ꯑꯂꯨ ꯃꯔꯛ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗꯅꯤ ꯑꯁꯣꯝꯗ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯂꯩꯔꯝꯕ ꯃꯥꯜꯂꯤ ꯑꯃꯨꯛꯇ ꯇꯧꯗꯕ ꯃꯑꯣꯡꯗ ꯁꯟꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯟꯗꯨ ꯇꯥꯕꯗꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯃꯤ ꯑꯗꯨ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯅ ꯂꯥꯎꯔꯤ ꯍꯣꯏ ꯀꯩꯗꯧꯔꯒꯦꯅꯦ ꯅꯈꯣꯏꯕꯣ ꯀꯟꯅ ꯀꯟꯅ ꯈꯣꯡꯉꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯒꯤ ꯅꯆꯤꯟꯖꯥꯛ ꯍꯥꯏꯔꯤ ꯐꯖꯅ ꯄꯤꯔꯤ ꯀꯔꯤꯒꯤꯅꯣ ꯈꯣꯡꯉꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯁꯟ ꯑꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯤ ꯃꯥꯅ ꯆꯪꯕ ꯇꯟꯖꯥꯁꯤꯗ ꯁꯟ ꯑꯗꯨ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯐꯤ ꯐꯤ ꯀꯥꯝꯃꯤ ꯁꯟ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯆꯥꯐꯝꯒꯤ ꯕꯕꯨꯁ ꯇꯝꯅ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯁꯟ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯅꯥꯜꯂꯗꯨꯅ ꯑꯣꯏ ꯇꯣꯛꯑꯁꯦ ꯔꯣ ꯇꯣꯛꯑꯁꯦ ꯍꯥꯎꯅꯨꯁꯦ ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯁꯥꯎꯔꯤꯕꯅꯣ ꯋꯥꯍꯩꯁꯦ ꯍꯥꯏꯔ ꯐꯥꯎꯕꯗ ꯁꯟ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯄꯨꯜꯂꯝꯕ ꯊꯧꯔꯤ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯅꯥꯟꯊꯣꯛꯆꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯑꯂꯨ ꯊꯥꯔꯤꯕ ꯑꯗꯣꯝꯒꯤ ꯃꯔꯛ ꯇꯝꯅ ꯁꯟ ꯑꯗꯨ ꯆꯦꯟꯈꯤꯔꯝꯃꯤ ꯁꯟ ꯑꯁꯤꯅ ꯑꯁꯨꯝꯅ ꯃꯁꯥꯗꯨ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯊꯧꯔꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯁꯤꯗ ꯅꯨꯄꯥꯁꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯍꯤꯔꯥ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯐꯥꯎꯕ ꯇꯥꯗ꯭ꯔꯕ ꯀꯗꯥꯏ ꯂꯩ ꯑꯩꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯀꯟꯅꯗꯤ ꯂꯥꯎꯈꯤ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯁꯟꯗꯨꯅ ꯆꯦꯜꯂꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯩ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯣꯡꯗ ꯌꯥꯜꯂꯗꯨꯅ ꯄꯥꯏꯈꯠꯂꯛꯏ ꯃꯈꯨꯠꯇ ꯏꯀꯥ ꯃꯆꯥ ꯑꯃ ꯄꯥꯏꯔꯤ ꯀꯔꯤ ꯃꯇꯧꯅꯣ ꯀꯔꯤ ꯂꯤꯂꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕꯗꯨꯅ ꯁꯟ ꯑꯗꯨꯒꯤ ꯇꯨꯍꯥꯎꯁꯤꯡ ꯃꯥꯒꯤ ꯃꯇꯨꯁꯤꯡꯗ ꯀꯟꯅ ꯀꯟꯅ ꯌꯥꯜꯂꯒ ꯍꯦ ꯉꯥꯏꯈꯣ ꯀꯟꯅ ꯆꯦꯟꯒꯅꯨ ꯑꯩ ꯇꯥꯍꯧꯗꯨꯔꯦꯅꯦ ꯍꯥꯏꯗꯨꯅ ꯃꯅꯥꯀꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯕ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯋꯥꯅ ꯆꯦꯟꯈꯠꯂꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯅꯥꯀꯣꯡ ꯑꯗꯨꯒꯤ ꯃꯌꯥ ꯌꯧꯔꯛꯑꯦ ꯃꯅꯥꯀꯣꯡꯗꯨꯒꯤ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯃꯥꯅ ꯂꯁꯤꯡ ꯑꯗꯨ ꯊꯥꯔꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯐꯝꯂꯒ ꯃꯃꯥꯡ ꯑꯗꯨꯗ ꯃꯥꯅ ꯃꯈꯨꯠ ꯑꯗꯨꯅ ꯈꯜꯂꯒ ꯌꯦꯡꯂꯒ ꯀꯗꯥꯏꯗꯅꯣ ꯅꯪ ꯆꯦꯜꯂꯤꯗꯨꯕꯣ ꯇꯥꯜꯂꯣ ꯅꯪꯒꯤ ꯃꯥꯏꯀꯩꯗ ꯑꯩ ꯇꯨꯡꯏꯜꯂꯛꯀꯦ ꯇꯥꯜꯂꯣ ꯍꯥꯏꯗꯨꯅ ꯏꯀꯥ ꯑꯗꯨꯅ ꯀꯜꯂꯒ ꯁꯟ ꯑꯗꯨꯅ ꯀꯟꯅ ꯆꯦꯜꯂꯒ ꯂꯥꯛꯂꯤ ꯁꯟ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯃꯥꯅ ꯇꯥꯜꯂꯛꯂꯤꯕꯗꯣ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯃꯅꯤꯅ ꯑꯂꯨ ꯄꯥꯝꯕꯤꯁꯤꯡ ꯐꯨꯛꯈꯤꯕ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯈꯤꯕꯗꯣ ꯁꯟ ꯑꯁꯤꯅ ꯎꯈꯤꯕꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯇꯣꯡꯂꯤꯕ ꯌꯥꯎꯔꯤꯕ ꯃꯤ ꯑꯗꯨꯅꯗꯤ ꯃꯥꯕꯨ ꯎꯗ꯭ꯔꯤ ꯎꯗꯕꯁꯨ ꯃꯥꯅ ꯆꯠꯂꯣ ꯅꯪꯒꯤ ꯃꯇꯦꯡ ꯑꯩꯅ ꯄꯥꯡꯒꯅꯤ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯀꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧ ꯍꯥꯏꯗꯨꯅ ꯁꯟ ꯑꯁꯤꯗ ꯃꯥꯅ ꯊꯧꯅꯥ ꯄꯤꯔꯔꯤ ꯑꯁꯨꯝꯅ ꯁꯟ ꯑꯁꯤ ꯌꯥꯝꯅ ꯌꯥꯡ ꯌꯧꯁꯤꯜꯂꯛꯏ ꯃꯅꯤꯁꯨ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯝꯕꯗꯒꯤ ꯂꯝ ꯑꯗꯨ ꯆꯤꯡꯈꯤꯜꯂ ꯆꯠꯈꯤꯕꯗꯨꯅ ꯃꯈꯣꯏꯒ ꯐꯅꯌꯥꯝ ꯂꯥꯞꯅꯈ꯭ꯔꯦ ꯁꯟ ꯑꯁꯤ ꯌꯥꯡꯅ ꯆꯦꯜꯂꯛꯄꯗꯨꯅ ꯑꯂꯨ ꯄꯥꯝꯕꯤꯁꯤꯡ ꯄꯨꯛꯊꯣꯛꯈ꯭ꯔꯕ ꯑꯂꯨ ꯐꯩꯗꯣꯝ ꯑꯗꯨ ꯆꯞ ꯂꯦꯞꯂꯔꯦ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯇꯣꯡꯂꯤꯕ ꯖꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯉꯛꯅ ꯌꯦꯡꯉꯤ ꯇꯣꯡꯂꯤꯕ ꯖꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯤꯑꯣꯏ ꯑꯗꯣ ꯇꯥꯡꯇꯦꯟꯅꯤ ꯀꯨꯝꯊꯔꯛꯏ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥ ꯄꯨꯝꯕ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯆꯥ ꯀꯅꯥꯅꯣꯅꯦ ꯑꯁꯨꯝꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯂꯨ ꯖꯨꯔꯤ ꯑꯗꯨꯝ ꯆꯠꯂꯛꯄ ꯃꯇꯝꯗꯅꯤ ꯃꯥꯅ ꯎꯔꯔꯦ ꯊꯦꯡꯅꯔꯦ ꯆꯣꯉꯥ ꯑꯃꯈꯛ ꯆꯩꯅꯥ ꯐꯥꯎꯅ ꯂꯣꯡꯅ ꯇꯥꯔꯤꯕꯗꯣ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯤ ꯃꯍꯥꯛ ꯋꯥꯟꯊꯔꯒ ꯇꯥꯕꯅꯤ ꯃꯗꯨ ꯎꯕꯗ ꯇꯥꯡꯊꯦꯟ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯎꯆꯦꯛ ꯑꯃꯁꯨ ꯆꯣꯉꯥ ꯅꯠꯇ꯭ꯔꯅꯦ ꯆꯣꯉꯥ ꯑꯃꯨꯕꯤ ꯅꯠꯇ꯭ꯔꯅꯦ ꯑꯁꯨꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯆꯣꯉꯥ ꯑꯃꯨꯕꯤꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯇꯥꯡꯊꯦꯟ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯕꯒꯨꯝ ꯑꯗꯨꯝ ꯇꯧꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ ꯍꯌꯦꯡ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯄꯨꯖꯔꯛꯀꯦ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡ ꯀꯃꯦꯟꯗ ꯏꯕꯤꯔꯝꯃꯨ ꯇꯥꯡꯊꯦꯟ ꯑꯃꯗꯤ ꯃꯅꯤꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯗ ꯀꯔꯤ ꯔꯤꯑꯦꯛꯁꯟ ꯂꯥꯛꯀꯗꯣꯔꯤ ꯁꯥꯊꯤꯕ ꯑꯃ ꯑꯣꯏꯒꯗꯣꯔꯤꯕ꯭ꯔꯥ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟꯗ ꯏꯕꯤꯔꯛꯎ ꯍꯌꯦꯡ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ